Prime Minister Narendra Modi na pung kharagi khongchatta Manipur da lakadoriba siga mari lainana Imphal city ge masak henna fajahanaba maki shembagi thabak kanna chathari maru oina Prime Minister na Imphal International Airport ta thunglaba matung Kangla Laifamlen tamna lakadaba lambi oiriba Tidim Road ta semgat chagat pagi mami tari lambi asida hanadagi Semjindana Lairaba Lambigi pothole sing Koilas Tazinduna mention Beki Tabak Chathari Masida Natana Lambigi Median Sengdokpa Naunamachu Taishinba Amadi Median Mathakta Hauba Panbi Shingi Ahenba Masamareng Kakpagi Tabakshu Leptana Paikatli Amaromda Prime Minister na Kerket Lakpada Kudong Tiba Toktanaba Haiduna Lambigi Nak Yetta Sambal Kabagi Tabak Paikatli Imphal City Machu Mamen Thognabagi Tabak Paikatpagi Mathakta Pamdaba Thaudok Sing Thoktanaba Haiduna State Force Amadi Central Force Singna Imphal City gi Akoibada Achat Awot Sing Check Tauduna Akanba Cheksin Thaurang Lokhali Maragasida Chuchanpur District Tasu Prime Minister na Kuki Miyam da Wanganga Dauriba Tuivong Ground Chu Sem Sabaki Tabak Loishilakle Hairi District Asida Su Chap Manaba Mawongda District Administration gi Midyeng Makada Security gi Akanba Cheksin Thaurang Lokhali Hairi